Ngasigi thodok wari asidi hek tabada angakpa thajadaba thodok wari amani. Ngasigi thodok asiga khara manage tawba luhungba kuidriba thodok amagi wari tahanjakhaba matung ngasigi thodok asisu luhungbagi pung kunmari phadringaida makoi luhungliba matai manau animak siduna leiramkhiba yamna thajadaba thodok amagi warini. Wari asi taminaduna matau karamna thokibano haiba khangminasi. 7 March 2025 Uttar Pradesh ki Ayodhya gi mafam asida luhongbagi function ama lerami. Luhongliba nupa asigi mamingna Pradip Kumar Baswani. Mahaki chahina kunmari aduga nupi asina chahi kunithoi gi Sibani. Pradip ki laifam asina Kodwali Kan Police Station na Konba Sahadaganj Moharawad Tolada laibani. Aduga mahak asina tiles habagi thabak tawbani. Haibadi mystery amani. 7 March ki nungthil numidang wairam asida Pradip na haram na dance tawduna magi nupi oigedoriba Sibani bu yumda haibadi Delhi Sarayada chatlami. Pradip ki imungda luhongba asi Pradip ki oina aroibani makhoi gi macha nupa ani khaktani mahaki mayambasu luhongkrabani. Hojikti makhoi gi macha masu singna haibadi mathangi generation da hongadaba khak ngairabani. Asumna makhoina harauna jagoi saduna isai saktuna kaina oibi Sibani bu longba chatkibani. Asomdana bor oigedoriba nupa asi lakpa ngairami. Makoi anigi luhongba asi yamna laibak phaba nungsinaraga amadi haina singnaraga luhongba amani. Makoi anina hanana khangnaduna nungsinarkibani aduga laibak phabadagi haijaba tare makoi gi mari matagi mioi amana nupi asiga haina singnakibani. Asumna 7 March da haraukta yamna luhongbagi thoram asi mapung phana ngthokibani. Makoina luhongbagi haina singnabasi mamang chahigi Diwali laktringai matamda haina singnaba loikrabani. Asumna wari asi hanjinjaraga mathangi numit 8 March da bidai program ama torami. Asumna makoina Sibani puduna pung 12 adwaida makoigi yum Sadaganj da chatkibani. Makoina yum yobo matamda pung 12 tarami. Makoigi chanabigi matung ina makoibu yumda okpagi thabak ama pangthoklami. Asumna pung 3 phauba program sing adu torami. Adugi matung pung 8 phauba laitin khurumbagi thabak torami. Adugi matungda luhongbagi harauba nuaiba phongtokpa oina yumgi mioisingna isai nungai saktuna thoram adubu pangthoklami. Asumna makoina thoram mayam sing adu loisinbada numidangi pung 12 makhai tarami. Asumna magi yumda chanarami. Sibani amadi Pradipsu makoigi kada pothanaba changnarami. Aduga mathangi numita reception gi program su lairibani. Asumna mathangi numit 9 March jauruklami makoigi yumgi mioising mama mapa machan mache loina hagonarami. Pung 3 adwaida Pradip ki mayamana su thong thiduna Pradipu hodoklamani. Pradip ki mayamba amadi Pradip makoi anina hana mamangda hogalaba matung haibadi nongalaba 8 March ta insang napi laiba chatnaba wari sanakibani. Adubu Pradip na hogolaktaba asina amuka hana thong hangnaba haibada mayambadasu ikaiba amasu phorami. Asumna mamada hairami. Kaithel chalukike aduga horen Pradip na hogolakpa kanda kaithel da langnaba hairamlaga kaithel da chakhirami. Hanagi matam oirabadi Pradip ki hogatpagi matam oirabani. Mahagasi thabak suba kanjaba mahaki sanbi amasu lairibani. Mahakna nuti numit khudingi sanbi adubo machinjak pijaba sagom noba amoy kai singdokpa tawribani. Adubo numit adumadi Pradip na hogatpagi matam oirabasu hogalamkidaba aduda imungi mioisingnasu Pradip ki matangda phagi tawnaduna nominarami haibadi Pradip asi luhongba kuidribani. Adugi matung Pradip ki machanapina pung 3 makhai adwaida Pradip ki thong thinduna hangdoklami. Adubu manungdagi kananasu karisu khumlamde. Pradip ki mamanasu hodoklami. Adubu makoina karisu taramkhide. Makoisu ahamdadi phagi tawduna langnarambani. Adubu matam adum thengjilakpada makoida jingnaba nungnangba pakhatpa phawrami. Makoigi yumgi mioisingna Pradipu hodoklambani. Aduga Pradip ki mobile da call tawba matamdasu call gi ring chatlabasu ringtone adugi makol mapanda tarabasu paikhalamkidabani. Ayuki pung 8 taba adwaida Pradip ki machanapina makoigi kagi thonau adudagi yenglami. Matam aduda angakpa mawong amada lairamba ukibani. Mahaki mabung Pradip na ceiling fan da thori duna lairami. Aduga manamma Sibani asina thawai yaudraba haksang oina phamungda taduna lairamkibani. Machanapina ubadagi mahakna pakaduna makoigi yumgi mioisingda tamkibani. Ngarangda luhongduna nungaiba punsi ama hinglagani khalamba makoigi imungda haraukta yamna lairamba adu
ꯏꯊꯥ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯑꯃꯅ ꯃꯈꯣꯏꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯒꯤ ꯊꯣꯡ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯄꯨꯡ 8:30 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯕꯗꯒꯤ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗ ꯄꯨꯂꯤꯁꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯁꯤꯕꯥꯅꯤꯒꯤ ꯉꯛꯁꯝꯗ ꯇꯥꯛꯐꯝ ꯈꯔ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯈꯨꯖꯤꯟꯒꯤ ꯃꯃꯤꯁꯨ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯗꯤꯞꯀꯤ ꯃꯃꯥꯏꯗꯁꯨ ꯈꯨꯖꯤꯟꯒꯤ ꯃꯃꯤ ꯈꯔ ꯇꯥꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝꯁꯨ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡꯗ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯐꯝꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗꯁꯨ ꯕꯣꯔ ꯀꯩꯅꯥ ꯑꯅꯤꯁꯤꯒꯤ ꯃꯐꯝꯗ ꯑꯁꯤꯒꯨꯝꯕ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯀꯔꯤꯁꯨ ꯈꯜꯂꯨꯗꯦ꯫ ꯉꯔꯥꯡꯗ ꯌꯥꯝ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯊꯥꯖꯗꯕ ꯑꯉꯛꯄ ꯑꯃ ꯑꯣꯏꯅꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯀꯨꯞꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯅꯕ ꯊꯥꯈꯤꯔꯝꯃꯤ ꯑꯗꯨꯒ ꯄꯨꯡ 3ꯒꯤ ꯃꯅꯨꯡꯗ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯁꯤꯕꯥꯅꯤꯒꯤ ꯈꯧꯔꯤꯗ ꯈꯨꯠꯀꯤ ꯃꯃꯤ ꯇꯥꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯈꯧꯔꯤ ꯃꯦꯠꯄꯗꯒꯤ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯕꯅ ꯁꯤꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯄ꯭ꯔꯗꯤꯞꯀꯤ ꯉꯛꯁꯝꯗꯁꯨ ꯐꯤꯒꯤ ꯇꯥꯛꯐꯝ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯧꯔꯤ ꯌꯥꯟꯈꯤꯕꯒꯤ ꯃꯃꯤ ꯑꯣꯏꯒꯅꯤ꯫ ꯄꯨꯂꯤꯁꯀꯤ ꯃꯐꯝꯗꯁꯨ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯂꯤ꯫ ꯄ꯭ꯔꯗꯤꯞꯅ ꯁꯤꯕꯥꯅꯤ ꯑꯁꯤꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯅꯔꯒ ꯁꯤꯃꯤꯟꯅꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯅ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯁꯤꯕꯥꯅꯤꯒꯤ ꯍꯛꯆꯥꯡꯗ ꯑꯇꯩ ꯑꯇꯣꯞꯄ ꯇꯥꯛꯐꯝ ꯑꯃꯠꯇ ꯇꯥꯔꯝꯕ ꯂꯩꯇꯦ ꯑꯗꯨꯒ ꯄ꯭ꯔꯗꯤꯞꯀꯤ ꯍꯛꯆꯥꯡꯗ ꯈꯧꯔꯤꯗ ꯑꯗꯨꯒ ꯃꯥꯏ ꯍꯛꯆꯥꯡꯗ ꯈꯨꯖꯤꯟꯒꯤ ꯃꯃꯤ ꯇꯥꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯈꯤꯕꯒꯤ ꯃꯇꯝ ꯑꯁꯤ ꯁꯤꯕꯥꯅꯤꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯄ꯭ꯔꯗꯤꯞꯅ ꯁꯤꯔꯤꯕ ꯑꯁꯤ ꯃꯤꯅꯤꯠ 40-45 ꯀꯥꯟꯅꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯂꯤꯁꯅ ꯋꯥꯈꯜ ꯁꯥꯒꯠꯄꯗ ꯁꯤꯕꯥꯅꯤ ꯑꯁꯤꯅ ꯑꯌꯨꯛꯀꯤ ꯄꯨꯡ 3ꯗꯒꯤꯅ 3:30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯄ꯭ꯔꯗꯤꯞꯅ ꯄꯨꯡ 4-4:30 ꯑꯁ꯭ꯋꯥꯏꯗ ꯁꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯁꯤꯕꯥꯅꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯄ꯭ꯔꯗꯤꯞꯅ ꯍꯥꯠꯄ ꯑꯣꯏꯒꯅꯤ ꯃꯗꯨꯗ ꯃꯨꯛꯅꯕꯗ ꯄ꯭ꯔꯗꯤꯞꯀꯤ ꯍꯛꯆꯥꯡ ꯑꯃꯗꯤ ꯃꯥꯏꯗ ꯈꯨꯖꯤꯟꯒꯤ ꯇꯥꯛꯐꯝ ꯇꯥꯈꯤꯕꯅꯤ꯫ ꯑꯗꯨꯗ ꯅꯠꯇꯅ ꯐꯃꯨꯡ ꯑꯗꯨꯁꯨ ꯆꯈꯥꯏꯗꯨꯅ ꯂꯩꯔꯝꯈꯤꯕ ꯄꯣꯠꯆꯩ ꯈꯔꯁꯨ ꯆꯈꯥꯏꯔꯒ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯂꯨꯍꯣꯡꯕꯗ ꯄꯤꯔꯛꯈꯤꯕ ꯒꯤꯐꯠꯁꯤꯡꯒꯤ ꯄꯣꯠꯆꯩ ꯈꯔ ꯄꯦꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕꯁꯨ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯄ꯭ꯔꯗꯤꯞꯅ ꯊꯧꯔꯤ ꯌꯥꯟꯈꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯁ꯭ꯇꯨꯜꯁꯨ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯁ꯭ꯇꯨꯜꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯊꯧꯔꯤ ꯌꯥꯟꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯥꯡ ꯁꯣꯔꯤ ꯑꯃꯁꯨ ꯂꯩꯔꯝꯈꯤ ꯑꯗꯨꯕꯨ ꯊꯤꯒꯠꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯁꯤꯖꯤꯟꯅꯕꯒꯤ ꯃꯃꯤꯗꯤ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃꯁꯨ ꯄꯨꯂꯤꯁꯅ ꯐꯪꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯔꯛꯄꯗ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯄ꯭ꯔꯗꯤꯞꯀꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯅ ꯁꯤꯕꯥꯅꯤꯒꯤ ꯐꯣꯟꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯒꯅꯤ ꯈꯟꯗꯨꯅ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯁꯤꯕꯥꯅꯤꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯐꯪꯈꯤꯔꯝꯗꯦ꯫ ꯀꯣꯟꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯁꯤꯕꯥꯅꯤꯒꯤ ꯌꯨꯝꯗꯒꯤ ꯃꯥꯒꯤ ꯐꯣꯟ ꯑꯁꯤ ꯄꯨꯔꯛꯈꯤꯗꯦ ꯍꯥꯏꯕ꯫ ꯄ꯭ꯔꯗꯤꯞ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯃꯍꯥꯛꯅ ꯏꯇꯣꯟ ꯇꯣꯟꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯃꯆꯦ 3 ꯑꯗꯨꯒ ꯃꯌꯥꯝꯕ ꯑꯃꯒ ꯂꯩꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤꯅ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯗꯒꯤ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯗꯤꯞ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯅ ꯃꯈꯣꯏꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯈꯤꯕꯅꯤ꯫ ꯃꯃꯥꯁꯨ ꯑꯅꯥꯕ ꯑꯃꯅ ꯍꯛꯆꯥꯡ ꯁꯣꯜꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯌꯥꯝꯕ ꯗꯤꯄꯛ ꯑꯃꯗꯤ ꯄ꯭ꯔꯗꯤꯞ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝꯒꯤ ꯑꯀꯨꯞ ꯑꯇꯥ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯅ ꯇ꯭ꯔꯛꯀꯤ ꯃꯦꯀꯥꯅꯤꯛꯅꯤ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯥ ꯄ꯭ꯔꯗꯤꯞꯅ ꯇꯥꯏꯜꯁ ꯊꯥꯕꯒꯤ ꯃꯤꯁꯇ꯭ꯔꯤꯅꯤ꯫ ꯂꯩꯇ ꯂꯥꯏꯔꯅ ꯍꯦꯟꯕꯗꯒꯤ ꯄ꯭ꯔꯗꯤꯞꯅ ꯀ꯭ꯂꯥꯁ 10 ꯈꯛ ꯇꯝꯗꯨꯅ ꯇꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯕꯛꯇ ꯆꯤꯜꯍꯥꯎ ꯊꯤꯗꯅ ꯍꯣꯠꯅꯔꯛꯈꯤꯕ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯆꯦ ꯃꯆꯜꯁꯨ ꯂꯨꯍꯣꯡꯈꯤꯕ ꯉꯝꯕꯅꯤ꯫ ꯃꯃꯥꯁꯨ ꯂꯥꯌꯦꯡꯕ ꯑꯗꯨꯒ ꯌꯨꯝꯁꯨ ꯁꯦꯝꯖꯤꯜꯂꯤꯕꯅꯤ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯃꯃꯥꯟꯅꯕ ꯑꯃꯒꯨꯝ ꯂꯣꯏꯅꯕ ꯂꯩꯇ ꯂꯥꯏꯔ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯒ ꯁꯤꯕꯥꯅꯤꯒꯤ ꯏꯃꯨꯡꯒꯤ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏ ꯑꯁꯤ ꯗꯦꯜꯂꯤ ꯁꯔꯥꯌꯥꯗ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯁꯤꯕꯥꯅꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯆꯍꯤ 2-2.5 ꯑꯗꯨꯋꯥꯏꯗ ꯃꯃꯥ ꯃꯄꯥꯅ ꯗꯦꯜꯂꯤꯗ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯃꯈꯣꯏꯕꯨ ꯗꯦꯜꯂꯤꯗ ꯂꯩꯔꯕ ꯃꯇꯨꯡ ꯑꯉꯥꯡ 2 ꯑꯃꯒ ꯐꯪꯖꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗ ꯁꯤꯕꯥꯅꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯗꯦꯜꯂꯤꯒꯤ ꯃꯐꯝ ꯑꯃꯗ ꯌꯣꯠꯀꯤ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯁꯨ ꯐꯦꯛꯇ꯭ꯔꯤ ꯑꯃꯗ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯁꯦꯜꯒꯤ ꯐꯤꯚꯝ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯕꯥꯅꯤꯅ ꯀ꯭ꯂꯥꯁ 8ꯇꯒꯤ ꯍꯦꯟꯅ ꯃꯈꯥ ꯇꯝꯊꯕ ꯉꯝꯂꯝꯈꯤꯗꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯁꯦꯜ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯐꯤ ꯇꯨꯕ ꯇꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯏꯃꯨꯡꯒꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫
असुमना लेरकपदुना एप्रिल की 2024 दा प्रदीप का थेंगनखिबनी मतम अदुदा सिबानीना अयोध्या की वफम अमदा लुहोंगबा अमा यावबा लाखिबनी अदुगा प्रदीपसु हारिबा लुहोंगबा अदुदा लाकलमखि मखोय अनिना लुहोंगबा नुमित अदुदा थेंगनबदगी खनरखिबनी असुमना मोबाइल नंबर लौनदुना फोनदा वरी सानबा हौरगलमी लुहोंगबगी फंक्शन अदु लोयरगा सिबानीना दिल्लीदा हनखिरमी अदुगा मखोयना फोन तोयना वरी सानबा हौरमी असोमदना प्रदीप की ममाना प्रदीप असी लुहोंबगी मतम यौरे हाइदुना मखोयगी मरी मतासिंगदा ममौ नुपी ओइबा याबा नुपी अमा थिहल्लमी अदुगा मखोय अनिगी लाइबक्ता तमलंबना हाइगद्रा सिबानीगी युंगी मियोइसिंगनसु मचा नुपी असी लुहोंग खोंदोंबगी मतम लाकले हाइदुना मागा लुहोंगनबा नुपा थिरमी असोमना मखोय अनि हानदगी खंगनदुना नुंसिनदुना लेरिङैदा मखोयगी युंगी अहल लमनसिंगना मखोय अनि लुहोंगनबगी वरी सानरमी मखोय अनि लुहोंगनबा मखोयगी इमुंग मनुंगना दिवाली लाक्ट्रिङैगी ममांगदा मखोयगी युंगी अहल लमना उन्नरमी असुमना मखोयगी लुहोंगबगी मतम लेपलमी सिबानीगी युंगी मियोइसिना एप्रिल थादा लुहोंगनबा हाइरमी अदुदा प्रदीप की इमुंगी मियोइना मार्च था हाइबदी होली यौद्रिङैदा लुहोंगनबा हाइरमी असुमना मखोयगी लुहोंगबा असी मार्च की डेट 7 दा ताखिबनी असुमना हानना नुंसिनदुना लेरिङैदा मखोयगी अहल लमनसिंगना मखोयबु लुहोंबिनबा सिलक्पा अदुदा मखोय अनिदी अदुकी मतिक हराउजरमी मखोयना लुहोंबगी पोटलमसिंग लेनबा अमदी लुहोंगनबा मतुंगदा मफम खरदा कोइबा चनबा वरी कया अमसु सानरमी हाइबदी खनरमी प्रदीप असी टाइल्स की मिस्ट्री ओइबदा नतना थबक सुनिंगबा मियोय अमनी असुमना मखोयगी युंगी मियोयसिंगा लोइनना मखोयगी युम असी सेमजिन साजिनबा हौरमी टाइल्स थारमी रंग तैरमी अदुबु अदु हराउना नुंसिनना ताथु तासिन तौदुना लुहोंबगी मतम लेपलबा अदुदा नतना मखोय अनिगी नौबा पुंसी हौरगदबा मखोय अनिना लुहोंगरबा मतुंग लुहोंबगी अहिंग अदुदा मखोय मतै मनाव अनिमक सिदुना लेरंबसी यामना नुंगाइतबा थाजदबा थौदोक अमा ओइरमी पुलिसना हाइरकपदा मखोय अनिगी का असिदा अतोप्पा मियोय चंगलपरा हाइबा अदुदी पुलिसना हाइबा ngamlamde maramdi मखोयना युम यौबा मतमदा युम अदुगी ओंग थुगाइदुना युमगी मियोय लेकाई मियोयना का अदुगी मनुंगदा चंगलमख्रबनी मरम असिना अतोप्पा मियोयना नमफुदा चंगखिबरा हाइना येंगबदा अवाबा मा ओइरमी अदुबु इमुंगी मियोयसिंगना हाइरकपदा थोंग असि मनुंगदगी लोलगा लेरमी मखोयना नमफुदा थुगाइखिबनी अदुगा अमना मखोयना का असिगी अकोइबदा तुमलिबनी करिगुंबा अतोप्पा मियोयना का अदुगी मनुंगदा नमफुदा चंगे तौरबदी मखोयनासु खंगनी हाइरमी मदुना ताकपदी मखोय इमुंगी मियोयसिंगना हाइरकपगी मतुंग इना थौदोक असि अतोप्पा मपानदगी चंगलकपा मियोय यावदे हाइबा असिनी करिगुंबा मितोमना का अदुगी मनुंगदा चंगलबसु मखोयना कदोमदगी थोकनी हाइबदी मपानदा थोकपगी लंबी अतै लैत्रिबनी अदुगा अमना का असिगी थोंग असि मनुंगदगी लोंदुना लेरमलिबनी मरम असिना थौदोक असिदा अतोप्पा मपानगी मियोयना नते हाइबा खंगमंगलमी निमित अदुगी निमिदांग वाइरम पुंग 6 ताबदा सिबानी अमदी प्रदीप की हक्चांग अदु पोस्टमार्टम तौबा लोइरगा इमुंगी मियोयसिंगदा सिनरमी अदुगा मखोयगी अरोइबा मथोमंगम पांथोकलमी अदुगा मतम अदुदा करिगुंबा अंगकपा अमा प्रदीप की इमुंगी मियोयना थेंगनरमी सिबानीगी इमुंगदा मखोयगी मचानुपी असि मखोयना महाकी अरोइबा मथोमंगम तौगे हाइरबदी लौगिबा यागनी हाइरम मतमदा सिबानीगी इमुंगी मियोयसिंगना मचानुपी असि मखोयदा सिनख्रबनी मरमसिना नखोयना अदुम तौगदबा तौ हाइरमखि अदुगा लेकाइगी मियोयसिंगी मतुंगिना हाइरकपदा सिबानीना सिखरबा मतुंगदा मखोयगी ममा मपादा मदुदा थोइदोकना नुंगाइतबा तौदे हाइरमी अदुबु पुलिसना इन्वेस्टिगेशन तौबदा हाइबदी ऑफिशियली ओइना थोइदोकपा सिबानीगी इमुंगदा चिंगनबा लेरमदे अदुगा अमरोमदा सिबानीगी इमुंगी मियोयना हाइरकपदा मखोयदा हाइबा थौदोक असि थोइ हाइबगी करिसु पाउ पिरखिबा लैते मखोयना अतोप्पा किमथंगनबा मियोयसिंगना हाइरकपदगी खंगिबनी हाइरमी पुलिस की इन्वेस्टिगेशन दी मखाताना चथरमी अदुगा हाइरिबा थौदोक असिगी मतांगदा यामलबा मियोयना थौदोक असिबु खंगनरमी अदुगा अचौबा पुलिस ऑफिसर सिंगसु मफम अदुदा लाक्तुना येंगचिलमी अदुदा नतना मफम अदुगी एमपी सु युमदा लाखिबा लेरमी प्रदीपना असिगुमलबा थबक असि मतौ करमना तौखिबनो हाइबा खरदा ओइरबसु मागी फोनदगी मरी मखोंग अमा फंगदरा हाइना पुलिसना प्रदीप की मोबाइल फोन चेक तौरमी चेट हिस्ट्री कॉल डिटेल्स चिंगबा येंगलमी अदुगा पोस्टमार्टम की रिपोर्ट की मतुंग इना खंगमंगमलमी मदुदी मखोय अनिना सिद्रिङैदा मतै मनाउगी ओइबा मरी थमलमी अदुदी हंगलिबा वहांगदी मखोयना करी करंबा वारी लैबदगी मखोयना सिजरिबनो हाइबा असिनी प्रदीपना लैरिबा का अदुगी येत थंगबरोमदा
ka ani amasu leiribani aduga oi thangbaromdana chen ama leiribani adugi mamang thangba saruktana ka amasu leirami aduga thodok thokiba matamda yum aduda mioi kun muksu leir aduga makoina Pradeep ki ka aduga irap lamnadana feet taruk tare lamnana tumlibani aduba makoina karigumba thokibagi makol takiba leiramde mamasu makoiga thangnaba ka aduda tumlibani mamanasu thoidokpa khana chainabagi makol takiba leiramde haina police da tamlami Sibani gi imungna Delhi da leiramba adu machanupi Sibani luhungba leibadagi makoina Delhi Saraya da laktuna leirami makoidasu police na machanupi Sibani na magi phone purakidaba asi kari marangino hanglami matam aduda mamana hai magi phone asi tha amagi mamangda isingda takibadagi yakidabani adudagi magi phone asi semdana leirakibani adugi matungda mahangna mamagi phone sijinarami Pradeep ka wari sanaba matamda mamagi phone sinaduna Pradeep amadi Sibani makoi ani wari sanakibani adubu kari marangi Sibani na matam kuina sangna leiraba phawba mahaki phone asi semjindribano haiba asini aduga amana thodok thoktrengegi mamangda pung 8 minute yankai humdoi taba matamda Pradeep na mahaki nifyuda call tawrambagi history leirami asumna Anusta jingnaba leirami Anusta wahang tawu matamda mahaki mama Pradeep na phone ama leinabagi matangda wari tawrami adugi numit ninigi mamangda phone leinabagi hairamkibasu leirami mahaki manegi phone adu yakidabagi Pradeep na 9 March ta reception numita phone ama keep tawnaba hairami gift oina phone pinabagi wari asi hana mamangda Pradeep na Sibani gi mamagi phone da wari sanaba matamda Pradeep na Sibani da haibadagi mahagi phone yadana leiba adu semkidaba oirambasu yai maram asina Sibani gi yadaba phone adu yumda thamlamgiba oiramba yai haina thajinari aduga amana Pradeep na Sibani gi mafamda tawriba thabak asi makoigi imung manonggi miyoisingnasu thajaba ngamlamdi maramdi Pradeep na Sibani bu atugi matik nungsijakibani asumna police na thijinbada Pradeep ki WhatsApp ta chat ama phanglami maduna case asibu makai amagi oina solve tawba yaramki aduda natana makoida chamamnaba amasu ohelami mahaki WhatsApp ta unknown number amadagi message ama laklami message asi thodok thoktrengagi mamangda oigani pung 13 minute niphumga taba matamdani message aduda asumna irami nang nungairibra nangna ibu thadokdana chakhiba asi afaba nati hairami aduda natana line ani amasu irami adubu hairiba text message asi police na mayamda haidoklamdi message asi Pradeep ki phone da matau karamna lakhibano aduga message asi nupa amana nupi amada tharakpa manki karigumba Sibani da tharakpa message oirabadi Pradeep ki number asida matau karamna karigi kanana tharalibano haiba wahang asini asumna makata na message tharaliba miyoi asi kanano haina khangdoknaba thidoklami matam aduda khangmangamlami madudi tharakkiba message adugi mobile number adu Pradeep masamaki number amani Pradeep na mobile phone ama leirami Sibani da give tawnaba adubu mahakna kari maramgi haiba mobile phone asidagi message tharibano haiba asini mahakna mobile phone ama leire haiba asi Pradeep ki imung manunggi miyoinadi khanglamde makoinadi Pradeep na mobile phone ama khaktani haina khalami adubu police na message tharaliba asi atopa angle ama sijinaduna yenglami message asi atopa miyoi amana haibadi Sibani gi ex boyfriend na tharakpa oigadra matam aduda Pradeep ta taishinba yanaba mahaki number dagi message adu tharakhibra aduga Sibani gi ex boyfriend leiramlabadi miyoi adu kana oigadagi haina police na circumstances evidence kaya ama khomjilami aduga technical evidence singsu thijilami makoi yumthangnabagi miyoi singda wahang kaya ama tawrami adubu police na thijinma matamda Pradeep amadi Sibani gi ka aduda makoi ani nataba atopa miyoi ama leibagi kodam amata phanglamde aduga makhatana wahang pahong tawgadabadasu makoi ani di taibangpal achida leitrabani maram asina hojik police ta thodok asi makoina thigetba phangliba evidence adugi matong ina theory ama semlami madudi Pradeep na Sibani gi phone lerba matong magi nupi Sibani dadi hojik maki oina leidi hairamgani aduga itha thajadana surprise oina pinaba wakal tawramba yai magi nupibu haraujenaba makoina lohungbagi thorom lorba matong makoi anina kada changgibani adugi matong pung 13 minute niphunga da mahaki phone dagi masa mathanta message thajingiba oigani tharakliba message aduda nang nungairibra kamai tawige aduga nangna aibu thadokna chakhiba asi afaba nate haidana magi nupa Pradeep na Sibani da hagi oina lakna duna
ꯏꯈꯤꯕ ꯃꯦꯁꯦꯖ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ ꯍꯥꯏꯔꯤꯕ ꯃꯦꯁꯦꯖ ꯑꯗꯨ ꯌꯦꯡꯍꯜꯂꯒ ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅ ꯃꯦꯁꯦꯖ ꯊꯥꯔꯛꯏ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯐꯥꯒꯤ ꯇꯧꯗꯨꯅ ꯃꯍꯥꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯝꯕ ꯌꯥꯏ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯐꯥꯒꯤ ꯇꯧꯕꯗ ꯁꯤꯕꯥꯅꯤꯅ ꯑꯁꯦꯡꯕꯅꯤ ꯈꯟꯗꯨꯅ ꯍꯥꯟꯅ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯔ ꯍꯥꯏꯕꯗꯤ ꯄ꯭ꯔꯗꯤꯞꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯂꯩꯔꯝꯕ ꯌꯥꯏ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯟꯅꯕ ꯃꯔꯩ ꯇꯧꯅꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯦꯝꯖꯤꯟꯅꯗꯨꯅ ꯑꯁꯥꯎꯕ ꯐꯥꯗꯅꯔꯝꯒꯅꯤ ꯑꯗꯨꯒ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯅꯤ ꯃꯔꯤꯁꯨ ꯊꯝꯂꯝꯃꯤ ꯍꯥꯏꯕ ꯈꯪꯂꯝꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯝꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯗꯤꯞꯅ ꯇꯨꯝꯗꯨꯅ ꯇꯨꯝꯁꯤꯟꯅꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯁꯤꯕꯥꯅꯤꯅ ꯇꯨꯝꯊꯕ ꯉꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯝꯃꯤ ꯄ꯭ꯔꯗꯤꯞꯀꯤ ꯋꯥꯈꯜꯗ ꯆꯔꯥꯡꯅꯕ ꯈꯟꯐꯝ ꯈꯪꯗꯕ ꯑꯁꯥꯎꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯁꯤꯕꯥꯅꯤꯒꯤ ꯃꯃꯥꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯀꯔꯝꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯂꯩꯕꯅꯣ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯦꯁꯦꯖ ꯌꯦꯡꯍꯟꯕꯗ ꯁꯤꯕꯥꯅꯤꯅ ꯁꯥꯎꯈꯤꯕ ꯍꯥꯏꯕꯅꯆꯤꯡꯕ ꯃꯁꯥ ꯃꯊꯟꯇ ꯋꯥꯈꯜ ꯃꯈꯜ ꯈꯟꯖꯤꯜꯂꯝꯒꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯄꯨꯡ 3ꯗ ꯍꯧꯒꯠꯂꯒ ꯁꯤꯕꯥꯅꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯄ꯭ꯔꯗꯤꯞꯅ ꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯁꯤꯕꯥꯅꯤꯅ ꯃꯁꯥ ꯀꯟꯖꯅꯕ ꯂꯥꯎꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯂꯥꯎꯕ ꯉꯝꯈꯤꯗꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯍꯥꯏꯕꯗꯤ ꯍꯤꯡꯖꯅꯕ ꯍꯣꯠꯅꯔꯝꯕꯒꯤ ꯃꯃꯤꯁꯨ ꯂꯩꯔꯝꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯈꯨꯖꯤꯟꯒꯤ ꯇꯥꯛꯐꯝ ꯈꯔ ꯄ꯭ꯔꯗꯤꯞꯀꯤ ꯍꯛꯆꯥꯡꯗꯁꯨ ꯂꯩꯔꯝꯈꯤ ꯄ꯭ꯔꯗꯤꯞꯀꯤ ꯑꯁꯥꯎꯕ ꯑꯗꯨꯅ ꯁꯤꯕꯥꯅꯤꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯋꯥꯈꯜꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯝꯒꯅꯤ ꯃꯍꯥꯛꯅ ꯀꯔꯤꯒꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯥꯠꯂꯤꯕꯅꯣ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯤꯕꯥꯅꯤ ꯍꯪꯂꯛꯄꯗ ꯑꯩꯅ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯅꯤ ꯑꯗꯨꯒ ꯁꯤꯕꯥꯅꯤ ꯍꯥꯠꯂꯨꯕꯒꯤ ꯖꯦꯜꯗ ꯂꯩꯕ ꯇꯥꯔꯦ ꯍꯥꯏꯅ ꯋꯥꯈꯜ ꯃꯈꯜ ꯈꯜꯂꯛꯈꯤꯕꯅꯤ ꯑꯁꯨꯝꯅ ꯃꯤꯅꯤꯠ 45ꯔꯣꯝ ꯈꯜꯂꯝꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯤꯕꯒꯤ ꯒꯦꯞ ꯂꯩꯔꯤꯕ ꯑꯁꯤ ꯃꯤꯅꯤꯠ 45ꯒꯤ ꯆꯥꯡꯗ ꯑꯣꯏꯈꯤꯕꯅꯤ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯂꯥꯛꯄꯗꯒꯤ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤ ꯄꯨꯂꯤꯁꯅ ꯃꯈꯣꯏꯅ ꯐꯪꯂꯛꯂꯤꯕ ꯏꯕꯤꯗꯦꯟꯁ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯤꯑꯣꯔꯤ ꯑꯃ ꯑꯣꯏꯅ ꯁꯥꯒꯠꯂꯝꯕꯅꯤ ꯌꯨꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯄꯤꯈꯤꯕ ꯑꯆꯥ ꯑꯊꯛ ꯑꯊꯨꯝ ꯑꯍꯥꯎ ꯀꯌꯥ ꯑꯃꯁꯨ ꯄꯦꯛ ꯀꯥꯏꯗꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯐꯪꯁꯟ ꯑꯃꯁꯨ ꯇꯧꯒꯗꯕ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯌꯨꯝ ꯑꯗꯨꯗ ꯇꯦꯟꯠꯀꯤ ꯄꯣꯠꯆꯩ ꯈꯔꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕ ꯑꯁꯤꯅ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯃꯤ ꯄ꯭ꯔꯗꯤꯞꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯗ ꯆꯤꯡꯅꯕ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯁꯤꯕꯥꯅꯤꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯗ ꯆꯤꯡꯅꯕ ꯂꯩꯔꯝꯗꯦ ꯊꯧꯗꯣꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯅ ꯇꯝꯂꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯊꯣꯛꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯀꯦꯁ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯕꯤꯅꯕ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯅ ꯀꯣꯔꯠꯀꯤ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟꯒꯤ ꯊꯕꯛꯇ ꯇꯟꯕꯗꯒꯤ ꯀꯦꯁ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯕꯤꯗꯅꯕ ꯍꯥꯏꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯊꯧꯗꯣꯛ ꯋꯥꯔꯤ ꯑꯁꯤꯗ ꯑꯣꯏꯕ ꯌꯥꯕ ꯊꯤꯑꯣꯔꯤ ꯑꯃ ꯁꯥꯒꯠꯈꯤꯕ ꯑꯗꯨꯗꯤ ꯄ꯭ꯔꯗꯤꯞ ꯑꯃꯗꯤ ꯁꯤꯕꯥꯅꯤ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡ ꯄ꯭ꯔꯗꯤꯞꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯃꯦꯁꯦꯖ ꯑꯃ ꯊꯥꯖꯤꯜꯂꯒ ꯑꯃꯔꯣꯝꯗ ꯁꯤꯕꯥꯅꯤꯒꯤ ꯆꯥꯡꯌꯦꯡ ꯇꯧꯕꯗ ꯁꯤꯕꯥꯅꯤꯅ ꯀꯔꯤꯒꯨꯝꯕ ꯋꯥ ꯍꯥꯏꯔꯛꯄꯗꯒꯤ ꯄ꯭ꯔꯗꯤꯞꯅ ꯊꯃꯣꯏ ꯀꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯂꯧꯈꯠꯂꯛꯄ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤ ꯄꯨꯂꯤꯁꯇ ꯑꯍꯦꯟꯕ ꯏꯕꯤꯗꯦꯟꯁ ꯀꯔꯤꯁꯨ ꯐꯪꯕ ꯉꯝꯂꯝꯗꯦ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯐꯝꯗ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕ ꯃꯈꯣꯏꯗ ꯁꯨꯞꯅꯗꯒꯤ ꯋꯥꯆꯦꯞ ꯃꯦꯁꯦꯖꯇꯨ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯃꯤꯑꯣꯏ ꯈꯔꯅ ꯍꯥꯏꯕꯗ ꯁꯤꯕꯥꯅꯤꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯈꯪꯂꯛꯄꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯊꯤꯑꯣꯔꯤ ꯑꯗꯨꯗ ꯊꯥꯖꯅꯔꯝꯈꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯁꯤꯕꯥꯅꯤꯒꯤ ꯃꯃꯥꯗ ꯍꯪꯕ ꯃꯇꯝꯗ ꯃꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ ꯃꯈꯣꯏꯅ ꯃꯄꯥꯟꯗ ꯂꯩꯕꯅꯤ ꯃꯈꯣꯏꯅ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯅꯥꯒ ꯈꯪꯅꯩ ꯍꯥꯏꯕꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯄ꯭ꯔꯗꯤꯞꯀ ꯂꯨꯍꯣꯡꯂꯒꯅꯤ ꯍꯥꯏꯕꯗ ꯁꯤꯕꯥꯅꯤꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯈꯤ ꯄ꯭ꯔꯗꯤꯞꯀꯤ ꯃꯇꯥꯡꯗ ꯑꯐꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯔꯝꯃꯤ ꯇꯝꯂꯝꯃꯤ ꯃꯈꯣꯏꯅ ꯗꯦꯀꯣꯔꯦꯁꯟ ꯑꯁꯨꯝꯅ ꯇꯧꯒꯅꯤ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯕ ꯆꯠꯀꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯕꯨ ꯀꯔꯤ ꯀꯔꯝꯕ ꯃꯔꯝ ꯂꯩꯕꯗꯒꯤ ꯄ꯭ꯔꯗꯤꯞꯅ ꯁꯤꯕꯥꯅꯤꯕꯨ ꯍꯥꯠꯄꯅꯣ ꯑꯁꯦꯡꯕꯃꯛꯀꯤ ꯃꯍꯥꯛꯅ ꯍꯥꯠꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯁꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯅꯨꯄꯥ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯗ ꯆꯤꯡꯅꯕ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯄꯨꯂꯤꯁꯀꯤ ꯃꯐꯝꯗꯁꯨ ꯆꯞ ꯆꯥꯕ ꯏꯕꯤꯗꯦꯟꯁ ꯐꯪꯈꯤꯗꯕꯅ ꯃꯈꯣꯏꯅ ꯁꯥꯒꯠꯈꯤꯕ ꯊꯤꯑꯣꯔꯤ ꯑꯗꯨꯗ ꯀꯦꯁ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯇꯥꯔꯝꯈꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕ ꯀꯃꯦꯟ ꯇꯧꯗꯨꯅ ꯈꯪꯍꯟꯕꯤꯔꯛꯎ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤ ꯇꯥꯍꯟꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯂꯩꯔꯕꯁꯨ ꯇꯥꯕꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯏꯔꯣꯏ ꯂꯣꯏꯕꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ